lekai leba Mara Cafe hairiba restaurant adudani aduga akoina ngasi khaminasi hairiba toko asida unajabduriba misaka asina Manipuri ki film actress Suchitra Wangkhem. Suchitra, welcome to the show. Thank you so much for having me. Adu Suchitra je hena amukena mayamna ko haidi khamina tingaida Suchitra gi leifamjina kadai dagino. I asengbadi keno ai apopo khomje thobalne aduga hojik na oripokta lai. Okay. Aduga baba mangi mingna kari kari ko Khomai mingna Sovita aduga akhobai mingna Mega. Aduga chinna odi kya sui? Chinna om sui aduga aina tombi aduga akhoi chiche amaga dada amaga dadai mamingna Chitrasen kawe aduga chiche na Susma. Moidi kari kari honari ni. Koi tamo thabak ama tawdawge adu tawe student ne aduga chiche na mayum pale. Mayum pangre ba chiche na. Aduga Suchitra sigi film gi career jidri isagi chahi kya sugri chang kibana? 16 da. Okay. Aduga kamai tawdan sigi film gi industry hai tare ko sididi kamai tawna haidi chang kibana madugi wari du matel tadna thambiuba. Akhoi je Guwahati da settle tawraga laihoreba adum kanjida da Hemanta Kuman director maje ada laeng balakpa adu keno lakpasida moigi mamose khomagi di childhood friend neba adumai tawbada moina album aije pingai dagi class 8 adagi 5 6 adai kaingai dagi adum Guwahati da leingagi wari neba hoi aduda sum pamokpa haitare namni khotni gadi hairaga adum bari haidi namni gadi khandaba aduga kumningba khoningba haidi kona kumakani kainadi khanlagadi leiba aduga adumaina mo yam thuna kumgani di khalludaba haitare tan chanagiba haitare adu kanduda moi ada laeng wala kanda wai sanaraganda adumai tawra namgibane haitare adu moi gadi hana khangnurubro haidi laeng wala kanda thengnei haijibo aiga khangnaba nate akhoi mamagi best friend je Ibomcha kawe aigi ahamba album debut album Nangbu Nungsi da Hemantana puthokpibneba adugi keno ahambada thaba keno do Ibomcha do aduduneba khoi mamagi keno je best friend haitare childhood friend je adudo da Suraj Laimayom aiga kuminaba ahamba kuminaba aduduga hoi adugi mamun thoeba adu akhoi nam kaka haidi friend oirabanina adumai tawraga magi through dagi keno tawgibna haitare adudi madugi ahamba album dugi shooting dudi Guwahati da tawbra Guwahati da tawe adudi loinam Guwahati da tawraga hoi loi loiraga ada loinam team loi koksalaga ada loiraga adai sida laga editing ka kai tawra thadokpa okay adudi madugi makha tarakpa ngasi 17 chahi ahum phagre 17 February da chahi ahum phagre haidi nang sigi film industry da sang pase okay adudi nga jiki hanba album do Guwahati da namme haidana nangi dum Guwahati da lehore te badum nangi dum lehore adum lehore adu loiraga makha tabadi kamai tawna makha taba kumgani je ai tasengna sungta thajadeba makha tana haidi mina keno tawraga assignment ga lakani je sidi tasengna thajarudeba aduga da Hemanta Kuman direction ai pibiribaje mana sumaina nang ayoraga aina album ama hairaktoine kholaktoine laktoine khotoine de ha ai sum phagi maleba adai kuidana isai je thadok loiraga da Hemantana kauthora amatungda keno aije tholaga numit nini humni muk nammaga amuk halla chatle adagi adumai tawdana adui matungda Guwahati da amuk moi amani mula aga amuk ada assignment ama lakpa Guwahati da namnena adudado adu album du muk namme aduga adumai tawra tawbadagi aije sida pulap oina leireba hoi amuk tholeba film jina maram oiraga aisida amuk leire adudi album kuma kanda kayam kuina gap leiragadi film gi offer hana phangkibdo aigi Nangbu Nungsi hariba album je 17 February da release tawgibanebko 2016 gi aduga aigi film assignment ahamba lakpasina June July adaida Naughty Girls 2 do adugi assignment je lakhiba adumai tawraga namme aduga assignment lakpase chap managibata tasengna namba hobabudi keno na hale Naughty Girls 2 je sina haleba aduga assignment lakpadi chap manayeba nangna hena nungsi film je asiga
siga assignment lakpadi chap mane aduga number hova adagi release tawba hobase Nauticals 2 na han oh release to mana hale hoi hoi okay aduga makha tara koina sigi haidi acting gi career je sanga bakande noi gi family ne di fazana full support tawra ka sanga pran tragan any haidi muda haidi kari kari hai tare hoi support se ai di ai je lai ba yam thi pharo ne hai tare sum ba career ji da changa aga support ki da mo tadi watre hai tare aduna moi ma'am lai ba gi so ai si yaw pa ngam bane ai even ai gi Jije gi nupa se Jije gi husband se sinabo yam thi support to bi ba mana bo shooting chapada ai matung ina bi ba adagi even magi akhoi che gi mother in law se mana bo ai haidi akho ma sangdra kanda mana ina bi ba dum to bi ba support ki di family amadagi hindotana ani hum dum full support thangi habne natra aduga sigi shooting torba kanda di nangi dum haidi awa nungai dum khara dum thengnarangani shooting manungda madugumba leirega dum sikara dum share to bi awa nungai je why je sum hai hiding de loi nungai wa daga ju mean saidi masi je example ni haidi shooting to ni chalo raga ko haidi by any reason ni khangde cancel torba da haidi awa gumba tane thangnagi bugadi leiba ꯑꯗꯨꯝꯕꯗꯤ ꯀꯌꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯁꯨꯇꯤꯡ ꯁꯦꯗꯨꯜ ꯂꯩ ꯍꯥꯏꯔꯒ ꯌꯩꯊꯣꯔꯛꯑꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯋꯥꯕꯗꯤ ꯂꯩꯇ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯦꯛꯇꯔꯈꯩꯗꯨꯗꯤ ꯁꯨꯇꯤꯡꯒ ꯌꯩꯊꯣꯔꯛꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯌꯩꯊꯣꯔꯛꯄ ꯌꯥꯎꯋꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯒꯤꯗꯤ ꯑꯋꯥꯕꯗꯤ ꯄꯥꯛ ꯂꯩꯇ꯭ꯔꯦ ओके अदुगा मसी फावदे हेदी फिल्म से क्या मुति दम बिग्रा नन्ना सुन निजंबदा ꯑꯩ ꯊꯥꯡꯉꯩꯁꯦꯡꯅ ꯑꯁꯦꯡꯕꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯗꯣ ꯑꯩ 10 ꯃꯨꯛꯇꯤ ꯍꯦꯜꯂꯦ 15 ꯑꯔꯥꯎꯟ 15 ꯑꯗꯨꯃꯥꯏꯅ अदुगा ꯑꯣꯏꯔꯝꯗꯧ रिलीज तौगिबदी ꯔꯤꯂꯤꯁ ꯇꯧꯈꯤꯕꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ 8-9 ꯃꯨꯛꯇꯤ ꯁꯨꯔꯝꯃꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯂꯦꯃꯣꯔꯤꯕ ꯍꯥꯏꯗꯤ 16 ꯃꯨꯛ 6 ꯃꯨꯛꯁꯤꯅ ꯍꯧꯖꯤꯛ ꯍꯣꯏ ꯅꯝꯕ ꯂꯣꯏꯔꯒ ꯏꯗꯤꯇꯤꯡ ꯊꯥꯗꯕꯁꯨ ꯂꯩꯔꯤꯕ ꯑꯣꯀꯦ ꯍꯣꯏ ꯑꯩ ꯔꯤꯂꯤꯁ ꯇꯧꯈꯤꯕꯁꯦ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ 6-7 ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯔꯝꯗꯧ ꯑꯗꯣ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯀꯨꯝꯃꯝꯕꯗꯒꯤ ꯐꯤꯂꯝ ꯑꯣꯐꯔ ꯂꯥꯛꯑꯦꯀꯣ ꯐꯤꯂꯝ ꯀꯨꯝꯃꯦꯀꯣ ꯑꯍꯥꯟꯕ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯍꯣꯏ ꯃꯗꯨꯗꯕꯨꯗꯤ ꯇꯦꯟꯁꯟꯕꯨꯗꯤ ꯑꯗꯨꯝ ꯐꯥꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯗꯤ ꯅꯪꯒꯤ ꯍꯥꯏꯗꯤ ꯚꯥꯕꯣꯛꯀꯤ ꯔꯤꯑꯦꯛꯁꯟ ꯇꯥꯔꯀꯥꯟꯗ ꯅꯉꯣꯟꯗ ꯀꯔꯤ ꯔꯤꯑꯦꯛꯁꯟ ꯊꯣꯛꯈꯤ ꯑꯗꯨꯗꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯧꯔꯤ ꯑꯍꯥꯟꯕ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕꯩ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯧꯔꯤꯕ ꯑꯩ ꯐꯤꯂꯝꯒꯤ ꯄ꯭ꯔꯦꯃꯤꯌꯔꯅꯤ ꯆꯠꯂꯅꯤꯗꯅ ꯑꯩ ꯇꯁꯦꯡꯅ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯦꯕ ꯐꯤꯂꯝꯁꯦ ꯏꯀꯥꯏꯕ ꯀꯩꯅꯣ ꯐꯤꯂꯝꯁꯦ ꯀꯥꯞꯄ ꯍꯧꯔꯦꯗꯅ ꯍꯧꯕꯗꯩ ꯂꯣꯏꯕ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯇꯨꯝꯕꯅꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯏꯇꯣꯟꯗ ꯄꯥꯈꯠꯆꯕ ꯑꯗꯒꯤ ꯃꯤꯒꯁꯦ ꯑꯩꯒꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯤꯉꯣꯟꯗ ꯍꯥꯟꯅ ꯌꯦꯡꯕꯅ ꯍꯥꯜꯂꯦꯕ ꯐꯤꯂꯝꯗꯗꯤ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯈꯪꯗꯦ ꯌꯥꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯌꯦ ꯑꯗꯨꯗꯣ ओके हजी तुम हाइदी इच एंड एवरी रिलीज तो खुद ही पाखटपो तुम पोइबा हाइदी भाबोकी रिएक्शन जे करी हारकदगे नत्रा अदे मनिंगदे इमानबी आई अयामना प्रीमियर चपदे आई इमानबी आई बेस्ट फ्रेंड अदुम अनमना चटलेबको अदो माना मनिंगदे खुतुमने सुरक्ते कइनो नक तइनो अदे नंगे अदे नन कोई बस फिल्म खुदी मक्से हौबदे लोगो अमता येंगदे दुदा yengdaba haji yengdaba natteba yengbade adum chatlinebaco adu oirgasu mi yengnaba langdaba film na yengdreba namana aduga makatara koina music album di kya muti kubigre asi phawbada ai khameda 20 mukti helamdau male adi masing thira thangai singnadi thamjadrebaco aduga 20 mukti helamdau male aduga film gi assignment loksambadadi haidi film man namikanda offer ma laana ko mudu dum loksha laga schedule dum kona dum chapra ta amal loraga am next obra nangi schedule adugi system de leiragadi yam phani adugi je akhoi manipur industry dadi adugi je tasengna di leitreba aduna keno film am namikanda amanam doigasu adum assignment dum loksalle aduga keno tawe adum keno kona schedule to tanaraga adum keno tawe haita loksalle haita aduna sigi line jida changtengda nangi haidi sigi line jida changnabay nangi kari hagi maram madi layamgani na haidi angang oingai da jagoi se pamapani khangde any kind of hobby madu lairaga kitang share to biu aije thaina akoi guwahati da lairingai da natte adu haidingai da mamangda haijake akoi mama se dancer june singer june ade classical dancer hairagadi classical dancer se sijine aduga
ꯃꯥꯅ ꯇꯝꯕꯤꯔꯒ ꯃꯃꯥꯅ ꯇꯝꯕꯤꯔꯒ ꯑꯩ ꯊꯥꯏꯅ ꯒꯨꯋꯥꯍꯥꯇꯤꯗ ꯁꯝꯃꯔ ꯐꯦꯁꯇꯤꯚꯦꯜ ꯀꯥꯏꯅ ꯂꯩꯌꯦꯕ ꯖꯨꯂꯥꯏ ꯑꯗꯥꯏꯗ ꯇꯧꯕ ꯑꯗꯨꯝ ꯀꯥꯟꯗ ꯑꯩ ꯗ꯭ꯔꯃꯥꯒ ꯑꯗꯨꯝ ꯌꯥꯎꯔ ꯈꯣꯠꯂꯒ ꯃꯃꯥꯅ ꯇꯝꯕꯤꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯖꯒꯣꯏꯁꯨ ꯇꯧꯔꯛꯑꯦ ꯕꯁꯟꯇ ꯔꯥꯁ ꯑꯗꯒꯤ ꯊꯧꯒꯜ ꯖꯒꯣꯏ ꯑꯩꯈꯣই ꯃꯩꯇꯩꯒꯤ ꯖꯒꯣꯏꯁꯦ ꯁꯤꯁꯦ ꯇꯧꯔꯛꯑꯦ ꯀꯩꯅꯣꯒꯤ ꯀꯔꯨꯅꯥ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯅ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔ ꯕꯁꯇꯤꯗ ꯑꯃ ꯂꯩꯌꯦ ꯑꯗꯨꯗ ꯇꯝꯃꯛꯑꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯒꯥꯝꯒ ꯑꯗꯨꯝ ꯆꯠꯂꯛꯑꯦ ꯎꯔꯤꯁꯥꯒꯨꯝꯕ ꯑꯗꯒꯤ ꯕꯦꯡꯒꯂꯨꯔꯨꯒꯨꯝꯕꯗ ꯑꯗꯨꯝ ꯄ꯭ꯔꯣꯒꯥꯝ ꯑꯗꯨꯝ ꯆꯠꯂꯛꯑꯦ ꯍꯣꯏ ꯃꯃꯥꯒ ꯇꯧꯔꯒ ꯃꯃꯥꯒ ꯇꯧꯔꯒ ꯑꯗꯒꯤ ꯀꯩꯅꯣ ꯀꯔꯨꯅꯥ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯗꯨꯝ ꯆꯠꯂꯛꯑꯦ ꯑꯣꯀꯦ ꯑꯗꯨꯒ ꯃꯃꯥꯁꯨ ꯉꯁꯥꯏ ꯁꯤꯡꯒꯔꯅꯤ ꯍꯥꯏꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯁꯤꯡꯒꯔꯔꯣ ꯀꯩꯅꯣ ꯑꯧ ꯍꯣꯏ ꯑꯩ ꯖꯒꯣꯏ ꯁꯥꯕꯗ ꯖꯒꯣꯏꯒꯤ ꯏꯁꯩꯒ ꯁꯛꯄꯗꯣ ꯑꯣ ꯁꯛꯄꯗꯨꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗꯣ ꯁꯨꯆꯤꯇ꯭ꯔꯥꯒꯤ ꯁꯤꯒꯤ ꯑꯦꯛꯇꯤꯡꯒꯤ ꯀꯦꯔꯤꯌꯔꯁꯤꯗꯀꯣ ꯑꯦꯅꯤ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯈꯤꯕ ꯃꯤꯁꯛꯀꯗꯤ ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯁꯤꯁꯦ ꯑꯩ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯑꯅꯝꯕꯅ ꯃꯃꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯏꯚꯟ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯏꯟꯇꯔꯚꯤயூꯁꯦ ꯂꯥꯛꯑꯝꯗꯥꯏ ꯑꯣꯏꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯆꯥꯡꯁꯦ ꯑꯁꯦꯡꯕꯩꯗꯤ ꯃꯥ ꯂꯥꯛꯀꯗꯕꯅꯤ ꯑꯗꯣ ꯂꯨꯍꯣꯡꯕ ꯑꯃ ꯐꯪꯖꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯂꯥꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯃꯥꯗꯣ ꯑꯗꯣ ꯑꯩꯅ ꯋꯥꯔꯤꯁꯤꯒꯤ ꯗꯕꯜꯁꯦ ꯃꯥꯅ ꯍꯦꯟꯅ ꯋꯥꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯗꯤ ꯍꯜꯂꯛꯑꯅꯤ ꯇꯨꯝꯃꯅꯤ ꯍꯧꯒꯠꯂꯅꯤ ꯂꯣꯏꯁꯤꯜꯂꯅꯤ ꯆꯠꯂꯅꯤ ꯑꯩꯒꯤꯗꯤ ꯑꯗꯨ ꯈꯛꯇꯅꯦꯕ ꯇꯁꯦꯡꯅ ꯑꯗꯩ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯑꯩꯒꯁꯨ ꯆꯠꯇꯣꯏꯅꯦ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯂꯣꯏꯁꯤꯟꯗꯣꯏꯅꯦ ꯑꯗꯒꯤ ꯅꯪꯒꯤ ꯀꯩꯅꯣꯁꯨ ꯃꯦꯅꯦꯖꯃꯦꯟ ꯃꯥꯅ ꯍꯣꯏ ꯇꯧꯕ ꯃꯦꯅꯦꯖꯃꯦꯟꯁꯨ ꯃꯥꯅ ꯍꯥꯏꯇꯥꯔꯦ ꯇꯧꯕꯤꯗꯣꯏꯅꯦ ꯄ꯭ꯂꯁ ꯃꯥꯗꯤ ꯕꯤꯖꯤꯅꯦꯁ ꯋꯨꯃꯦꯟꯅꯦꯕ ꯑꯣꯀꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯚꯟ ꯁꯨꯇꯤꯡ ꯃꯐꯝꯗꯐꯥꯎ ꯃꯥ ꯑꯅꯝꯕꯅ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯌꯦꯕ ꯀꯩꯒꯤꯅꯣꯗ ꯕꯤꯖꯤꯅꯦꯁ ꯋꯨꯃꯦꯟꯅꯤꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯐꯣꯟ ꯑꯅꯝꯕꯅ ꯐꯣꯟꯗꯣ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯍꯥꯏꯗꯤ ꯂꯩꯕ ꯃꯤ ꯅꯨꯡꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯍꯣꯏ ꯄꯥꯎ ꯇꯧꯕꯒꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯑꯗꯒꯤ ꯃꯥꯅ ꯗꯥꯏꯔꯦꯛ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯕꯅꯤna ꯑꯩ ꯁꯦꯟꯅ ꯂꯩꯔꯕꯅꯤꯅ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯖꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯩ ꯆꯥꯡꯁꯦ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯃꯃꯥꯁꯨ ꯍꯧꯖꯤꯛ ꯐꯤꯂꯝꯗꯁꯨ ꯈꯔ ꯈꯔ ꯀꯨꯝꯃꯦ ꯍꯥꯟꯅ ꯀꯨꯝꯗ꯭ꯔꯤꯉꯩꯗ ꯃꯃꯥꯁꯦ ꯀꯨꯝꯃꯛꯑꯕ ꯅꯠꯇ꯭ꯔꯒ ꯀꯣꯟꯅ ꯀꯨꯝꯃꯛꯏꯔꯥ ꯃꯃꯥꯁꯦ ꯀꯨꯝꯃꯛꯄꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯅꯠꯇꯦ ꯑꯗꯣ ꯑꯩ ꯀꯨꯝꯃꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯕꯤꯅꯥꯇꯥ ꯑꯩ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯕꯤꯅꯥꯇꯥ ꯃꯥꯟꯕꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯤ ꯃꯥꯅ ꯑꯩ ꯃꯥꯟꯕ ꯅꯠꯇꯦꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯕꯤꯅꯥꯇꯥꯒꯤ ꯆꯤꯆꯦꯁꯤꯒ ꯑꯩꯈꯣꯏ ꯃꯃꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯑꯕ ꯑꯗꯒꯤ ꯕꯤꯅꯥꯇꯥꯒꯤ ꯁꯨꯇꯤꯡ ꯇꯧꯕ ꯈꯣꯠꯄꯗ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯊꯥꯏꯅ ꯑꯩ ꯄꯤꯛꯏꯉꯩꯗ ꯑꯗꯨꯝ ꯆꯠꯄ ꯈꯣꯠꯄ ꯑꯗꯒꯤ ꯍꯣꯏ ꯆꯠꯄ ꯈꯣꯠꯄ ꯃꯥ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯐꯤꯂꯝꯒꯨꯝꯕ ꯑꯗꯒꯤ ꯖꯒꯣꯏꯒꯨꯝꯕ ꯁꯥꯔꯛꯄꯁꯦ ꯑꯗꯣ ꯑꯁꯦꯡꯕꯩꯗꯤ ꯑꯩ ꯁꯤ ꯆꯪꯉꯛꯏꯁꯦ ꯃꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯃꯃꯥꯅ ꯌꯥꯝꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯒ ꯁꯨꯆꯤꯇ꯭ꯔꯥꯅ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯍꯥꯏꯅ ꯎꯕꯤꯒꯦ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯍꯥꯏꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯆꯍꯤ 5 ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯅꯪꯅ ꯁꯨꯝ ꯍꯥꯏꯗꯤ ꯚꯤꯖꯨꯋꯦꯂꯥꯏꯁ ꯇꯧꯕ ꯀꯥꯟꯗ ꯑꯩꯁꯦ ꯃꯁꯤꯁꯤꯃ ꯑꯣꯏꯔꯛꯄ ꯌꯥꯏꯌꯦ ꯑꯩꯁꯦ ꯆꯍꯤ 5 ꯃꯇꯨꯡꯗ ꯃꯗꯨꯒꯨꯝꯕꯒ ꯈꯟꯕꯤꯕ ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯇꯁꯦꯡꯅ ꯐ꯭ꯌꯨꯆꯔꯁꯦ ꯑꯩ ꯈꯜꯂꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯇꯧꯖꯗꯦꯕ ꯑꯗꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯀꯩ ꯑꯣꯏꯔꯛꯀꯅꯤ ꯁꯤꯒꯗꯤ ꯇꯁꯦꯡꯅ ꯊꯝꯖꯗ꯭ꯔꯦ ꯍꯥꯏꯗꯤ ꯂꯥꯏꯕꯛ ꯐꯔꯒꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯤꯂꯝ ꯂꯥꯏꯟꯁꯤꯗ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯒꯗꯤ ꯑꯣꯏꯍꯧꯗꯕꯁꯨ ꯌꯥꯏ ꯄ꯭ꯂꯁ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯁꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯃꯤꯔꯥꯃꯍꯨꯝ ꯇꯤꯝꯅ ꯁꯤꯒꯤ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯔꯤꯕ ꯇꯣꯛ ꯁꯣꯁꯤꯗ ꯍꯥꯏꯖꯕꯒꯤꯗꯃꯛꯇ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯒꯤꯐ ꯃꯆꯥ ꯑꯃꯇꯪ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ ꯑꯗꯨꯒ ꯁꯤꯁꯇꯔꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯤꯁꯇꯔꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯃꯤꯔꯥꯃꯍꯨꯝ ꯇꯤꯝꯅ ꯋꯤꯁ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯤꯔꯥꯃꯍꯨꯝ ꯇꯤꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯌꯦꯡꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯨꯆꯤꯇ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯇꯣꯛ ꯁꯣ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯤꯔꯥꯃꯍꯨꯝ ꯇꯤꯝꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ